Ain kaina changsilakliba illegal migrants sing leba sida kariguma makhal amatagi haglaite Supreme Court. Myanmar dagi ain kaina changsilakliba illegal migrants sing ase humanitarian law gi matung ina makhoi refugee status piduna matam kharagi oiba chanaba chinjak firol amadi changfam pibaga right adumakti lei. Adubu refugee amadi illegal migrants sing ase bu constitution amadi India gi law na citizen amada piriba right sing adudi piba khak yaroi. Northern state sing da maru oina Manipur illegal immigrants sing na thogaliba tangdu leitadaba amadi irang asi kupna yenglaba matung Supreme Court of India na India da naron na natraga ain kaina changsilakliba illegal migrants sing leiba asida pangpham thokpa hak amata leite haina phongdokre. Apex Court asigi 2005 ta takhiba judgment amabu observe tawroduna Assam da su Bangladesh tagi changsilakpa in function sing na state aduda chawna internet disturbance thokpa laikre case asigi mapung oiba hearing di ain kaina changsilakiba Rohingya migrant mangabu Indian security na farba matung thiba khangdana leiri haibagi Havis corruption asigi khannaba matamda Supreme Court ki Solicitor General Tushar Mehta na Chief Justice Surya Kanta amasung Justice Joy Malia Pauchi gi bensa kanma mongda et papi ki bagal loina nakal animakta yamna kanna yetnaki adubu case asigi hearing chathaba matamda tharagliba Harvis corruption asi humanitarian ground da khannaba natana amadi ain kaina India da changsilakiba sina maram oiraga immigrants sing da matam kharagi oina chana thaknaba firol amadi leifam pibadi yai hariba humanitarian law sigi malem pumada chatna duna lakli India da su chatnari masigi mathakta asengba illegal migrants sing asi custody da on naiba tawbadi yade court asigi makha taba observation da Myanmar rom dagi ain kaina changsilakliba Rohingya refugee sing asi hojikti West Bengal amasung Assam da kanwasai thengama piduna lakle 2005 da Supreme Court na takiba judgment adugi matung ina matam aduda Bangladesh amadi Myanmar rom dagi ain kaina India rom da maru oina Assam da changsilakiba Rohingya refugee sing asina state aduda external aggression tholak labasu India gi oina di madu internal disturbance ni haina lauduna matam adugi union government na Assam state asibu internal disturbance thokduna bagidamak Indian constitution gi article 355 chana handuna matam adugi aruba problem sing loishina bahonaki mataw asumna hojik northeastern state sing da yumlo nariba Bangladesh amadi Myanmar dagi ain kana changsilakliba illegal migrants sing asi humanitarian law gi matung ina makhoibu refugee status piduna matam kharagi oiba chanaba chinjak firol amadi changpham pibagi right adumakti lei adubu refugee amadi illegal migrants sing asibu constitution amadi India gi law na citizen amada piriba right sing adudi piba khak yaroi haina observation pikhi lupki mingchathi na bahonarakliba lalong sing laibak thibani KCP Lupki mingchathi na bahonarakliba lalong sing asi laibak thibani loinena lupna thamkiba wafamda karemnariba sing warakwatemba houragani haina lona thingkraba KCP taibangan group na thadorokpa cherol amana hairi luba sigi publicity secretary salaingan ba maitai na thadorokpa cherol amana hai tha sigi tarukta pauche singda Manipur police department na thadoraki mi phami pungi manung chana yaurakhiba wangkem chinglem sing kungamapan apokpa W Manau Singh Langthawal Khunau hariba mioi asi lup asiga hiramamata da mari leinade hariba mioi asi lupki operation on eradication of public enemy KCP taibangan ba group na lupki mahut silaga thijiluba matamda auto rickshaw thauduna masagi humang manna hingnabagi lanfam thengnaduna hingjaba ichamchamba misak amani haiba mayek sengna khangmangamle police department amadi Indian security force singna ningtam lalau ihona Chatharakpa paring naina chathaduna lakliba thawong singi manung chana lalu lup singi mingchathi na bahonariba lalong amani haibasi miyangi mafamda khanganjari hairi India ki President lakadoriba sigi sem saba loisilaklei President Secretariat tagidi official oina state ta khangalakpa leitri Nominee ki khongchata India ki President Draupadi Murmu Imphal da laklaba yai haina state sarkar na sem sabagi thabak ayamba loisilakle adubu President Secretariat ki maikai dagidi Houjik fawbagi oina India ki President Manipur da hayeng soidena laklagani haibagi official oina pau khangalakpa leitri haina Manipur government ki senior official amana phongdoragli magna makhata na phongdorakhibada President Secretariat na President Draupadi Murmu gi Imphal khongchat ki matang da chapchaba details sing Houjik fawba khangalaktrabasu BBIP asigi Manipur khongchat ka mari leinana security amasung atai mari leinaba arrangement sing pangthoknabadi khangalakre masigi matung ina Imphal International Airport agi nupi lan memorial complex fawbagi kilometer tare sangba lambi gi saruk sing asi samjin sajenba rang taiba amasung firal yungba yauna atai sem sabagi thabak ayamba loisilakle India ki President asina airport agi Imphal da lakpada ongnaba kai sampat junction maya da achauba banner ama sem sabagi thabak su chathari President gi Imphal khongchat asigi manungda Channa December taragani thoi da Nupilan Memorial Complex sa tuna freedom fighters sing asigi mafam da laika tuna ikai khumnaba utkani Manipur governor amasung IDP singa su unaramgani loinana palace compound da leiba city convention center da hayeng nungthil pung mari taba matamda India ki President asigi civic
reception ama pangthokani thoram asigi yenglaga city convention gi akoibada security gi section thorang hena kangkhathan khibaga loinana hayeng India gi president na Imphal international airport ta thunglagadoriba asiga mari leinana president na lakpada tawgadoriba thabak singi matangda rehearsal amasung pangthokre hari source amanadi president ni khongchat asigi manungda December 12 da naga singna namna tariba senapati district ta chatuna naga singi oiba program amada saruk yaraba yai hari maraksida Kuki Jo council gi maikaidagi India gi president Draupadi Murmu gi Manipur khongchat asibu taramna ogladuna houjik tholiba kanu ki irang asina maram oiduna awaba mayoknariba Kuki Jo community singda miyeng changna basu appeal tawragli President Draupadi Murmu masamak tribal uchingba ama oibana Kuki Jo area da laktuna irang asina maram oiraga awaba taraba singbu unanaba appeal tawri President Murmu asi leba asigi first citizen oibadana tuna tribal community singi identity dignity amasung struggle sing asi yamna Mamuta na khangba misak amani haina singthara duna Kuki Jo community singna thengnariba humanitarian crisis asi mayek singna khangbi duna lamdam sida matam chuppagi oina santi amasung tangdu leitaba leihanba yauna justice fangana bagi damak thabak tawna basu taksili ethnic cleansing na maram oiraga Kuki Jo community singi mathakta hingcha sathaba yauna security leitaba amadi leifam chafam khangba awaba mayoknariba sida president ami eng changduna mathau taba thabak sing paikhalakani haibigi thajaba thamli hari Hamen lokta Kukising Nungaidouri round kaya kap thorakpada khunja singmi paiba pongnakre Nongsumga naknana leiriba Hamen lokta Kuki khulai paiba singna nongmai kablakpagi thawong irang thokna bakai hobani athubada combing operation chathabiu haina nongsumgi khunja singna phongdoragli wafam ase Kuki khulai paiba singna ngarang December 9 gi numidang pung 8 rom tarakpa matamda ikhang khangaudana Imphal East district ki Sagolmang police station na konba nongsumga thangnana leiba maitai khol Hamen lokta nongmai round kaya kap thorakhibani makhol Yamna hauna taba phangki maduda nongsumda leiriba maidai khunja sing mi paiba pongna khi hari thoudosigi matangda nongsumgi khunja amana phongdorakhibagi matung inadi Kuki khulai paiba singna chatharagli ba nongmai kapagi thawong asi nongmagi suraga chajariba khunja singda ke khangpi bani haina lawi masigi mathakta Khamelo kichingi saruk singda Kukina popi thabagi thabak chathaba ubadagi mafam maduda duty tariba Samurai First ki kangbuda haijarurabasu thawoi bidabagi thaudok laikre masigi mathakta ngarang Kuki singna nongmai round kaya kaple haiba khanglabasu Assam Rifles na tumina laitholi basi angakpa amani haiki khunja aduna makhata na phongdorakhibagi matung inadi nongmai kapagi makhol taraba matungda Assam Rifles ki kangbuna maitei na kapara haina hangjilakhiba du usit thawoi dabagi thawong ni haina lawi Assam Rifles fawa Kukina nongmai kapa thingma ngamdriba sina takpadi lanasi amuk hawanba pamlibra haina su khunja aduna pendaba wafam phongdorakhi Churachandpur gi hengkap ko chalosinuna thamnaba khulai kya fagat kre ke YKL gi lanmi ama ke CP gi lanmi ama sufare Security Force na chatharakpa search operation gi manung chana ngarang Churachandpur district gi Churachandpur police station gi manung chana laiba hengkap court village gi umangi mafam amada sakhangdaba khulai paiba singna lotsinuna thamlamba khulai kya fagat pangamle hari police ki power sin hai fagalaba khulai sing adudi explosive initiation system ga loinana improvised mortar ama HE bomb ani smoke grenade ama loinana tongan makal gi kapthokraba nongmai Maru kun kataretso fagat pangamle hari amaramda security force ki kangmuna thasigi nipanda Manipur gi laloluf ama oriba KYKL gi lanmi ama Tengnopal district ki More police station gi manung chana More sunrise ground manakta gi fare hari farba MUS gi maming ahantem puni Kanta Singh Elias Deepak nifuga humdoi kawi Imphal West ki phumlo maning lekai degini hari Makhata nangarang security force ki kangbuna KCP PWG ki cadre ama Imphal West district Lamphel police station gi manung chana Langol lai manai degi fare hari faraba MUS gi maming Akham Romesh Singh Elias Thoisna Kuntra kawi leifam Bistupur district ki Topokpi May lekai degini MUS miyam degi namduna sel khaibi ki thabak singna chenabani mangondagi mobile phone ama Aadhaar card amasu recover tawba ngamle hari Austria da chahi taraga taruk sudriba sing social media sizinaba thingkre Austria da masagi chahi taraga manga sudriba miyoi sing social media sizinaba thingkre laingana thokiba order gi matugina chahi taraga taruk sudriba miyoi singna TikTok, X Facebook, Instagram, Thread, YouTube amadi Snapchat na chingba social media sing sizinaba thingkre chahi matang asi yaudriba miyoi singna social media platform singda account hangba yararoi hanadagi account hangduna sizinariba singsu deactivate tawragani hari social media na chahi nariba naharol singda pirakpa chaitheng ko khanabagi pandamda akhanaba thawrang asi lokhalakhibani chahi asigi anganba sarukta Austria gi government na sel thadaduna chathakhiba study amada masagi chahi 10 dagi 15 fawbi manungda leiba angang chada 96 rom social media sizinaba thengnaki hari Angang tara khudingi manungda tareti khudong thiningai oiba machaksingda expose tawba thengnaki masina maram oiraga chaba thakpagi mawong matawda akaiba thogalakpaga loinana suicide tawbagi changwang khalhalle hari athingba sigi makhada masagi chahi taraga taruk sudriba miyoi singna tongan ba social media platform tara sizinararoi lengaki athingba sina YouTube
Kids, Google Classroom amasung WhatsApp konsenday amaromda Sydney ki private school amana mathang chahidagi primary ki thakta mahai tamliba mahiroi sing smartphone sizinaba thinglagani haina lauthokre. Sydney ki nongpok thangbada leiba Balebu Hilda leiba Tranbook School na laukhalagliba thabrang asi lengang na masagi chahi taraga taruk sudriba miyoi sing social media sizinaba thingkibaga mappa chanana laukhalakpani. School authority singna mama mapa oiba singna angang singi smartphone leibidanaba wafam su phongdokhi. Western Sydney Catholic School gi oina su mathang chahidagi mahiroi sing mobile phone sizinaba thingnaba thabrang lokhatkre. School asina phongdokhibagi matungina smartphone sizinabagi amangata yengbada mangjabana henba maramna chahi nauriba mahiroi sing makha tana smartphone sizinaba yahandanaba thabrang lokhalakpani. Tongan school amasung Austria gi government na lokhalakliba thabrang asigi mayokta miyoi kharana courtta wakalakre. Matamgi awonba matung ina mipum khudingmak smartphone sizinabagi khudongchawa phangangadabani haina miyoi kharana Sydney gi high court ta wakalakhibani hairi. Editorial kalam dagi lokhocherake Manipur da ingtapagi mayol ama purakpa khemchana kuki IDP khara unakhiba thogatpham thoi. Manipur da kangluki irang thoktuna mausadagi khundaminaduna lakpa maithai amasung kuki unaba yadabagi phibam ama leirakpa chahi aniga tha taret haukhre. Karamba matamda mausagi phibamda hanjilakadagi haibasi kanamatana haiba ngamloi. Aikhoi masel wakhal tanaraba amasung kanadaba demand mayam ama taunadraba matam khaktada mausagi phibamda hanjilakpa ngamgani. Union Home Minister Amit Shah masamakna Manipur gi irang asi tang taba purakpada chahi 5 dagi 10 fawba changba yai haina phongdokhiba daikhi. Adubu yanadraba saunariba kangbu ani asigi marakta mausagi phibamda hanjilhanaba honaba ama yaudragadi pak hek phibam phagalakpa ngamloi. India government na Central Force ki battalion mayam ama thajilaktuna ikoi maselgi marakta hatna sunaba thaudo adudi thohandaba ngamli. Maramdi khatnariba kangbu ani asi sambal ama kharaga wangmada thambani aduga mi siba yaba khuchu khulai phagatpani ikoina buffer zone haina khangnaribasi nakal amana amada lansin naraga attack tawba yadanaba security force singna semba security ki sambalni adubu maidai amasung kuki gi thamoida leinagadaba mari adudi center gi mapanga kallaba force singna sagatpa ngamloi. Masidi homin kaminarakpa leiminarakpa ikoi maselna soina kibalana kibasing adu ngakthok ngaksin taunaba khaktana thamoigi mari adu samjinaba ngamgani. Thamoigi mari asi samjinabagi damak furup animaki MLA singna thodang lofam thoi haibasi akhang hai kayan hairaga laklabani maru oina BJP gi MLA singna hiramasi dami yengchangadabani. Maitai singna taba nungaitaba asawba luton kaba wahai sing Churachandpur maikaida leiriba BJP gi MLA kharadagi tholakhi. Madugumba sing adu hojikti tamna hando naragasu Union Territory pigadabani haiba demand adudi hinglaga leiri. Chingkhong chingda su nomlaga leijaramba community anigi miyamdi hojiksu maral amata leite makhoi se victim ohenba khaktani maduna thamoi soklaga leirakpani hojikti matam sanglaklabanina hingba haibasi dagi hena atopa lambi leite haibasi khangnarakle. Kukising su mayumda hanningi maitek sing su mayumda hanjinningi masida hanjin hanba pamdriba miyoi sing adu idea of Manipur haibasi karino munna khangdaba amadi matam chupada mai paklaroi lanfam ama adum soknagi khanba kangbuni. Matam sangna Manipur gi irang sida kamdaugadagi haibagi wang hanglaga leignaringai gi marakta singjamai esigi MLA yumnam khemchana handakta Ukhrul district ki Menmargalona balitan sarai khongda hangba kuki gi relief camp amada jangsinduna kanglupani gi marakta ungkhanariba unaba yanadribasi thadoknaraga anauba panduf ama haunanaba appeal tawkhre. Masamangna kuki gi angang ama pamlaga mafamduda leiramba IDP singna ikoi masalgi marakta ungkhanaba nungainadanabana state asigi chawkhat tharang su paikhatpa yarre haina phongdokpaga loinana mausagi phibamda hanjin minabagi paujel pikhi. Maki khongchat adugi video footage amasung photographs sing yamna thuna social media da viral oirakhi. Khongchat aduda BJP gi maru oiba tangkhul gi luchingba kayasu yawbu ukhi. Mahakumba MLA amana ingtapagi paujel piba wafam khara phongdokpa dubu social media da negative comment yamna piba thengnai. Comment pinaba khak natana kuki gi CSO singna che thoktuna mahaki ingtapagi paujel puba atangma khongchat adubu singna rai tasengbagi di maki khongchat adu aikoi pumnamangna sogatpagi tangai fadaba lei. Maramdi Manipur da khundaminariba furup singi manungda naga natraga kuki haibasi hojiki matamda maitaiga thadoknaba yaba kangbu nate. Ngasidagi chahi 4-3 ki mamangda angamba hatnaba angambaduna lam phangauba asonba kangbu gi nupi sing paktakna na phamlanbagi thodok sing thokhibadu hojiki matamda amuk hansi haiba yaba hongnade. Maitai singna kuki Manipur da leiba yaroi hairaga kuki sing hektamak Manipur thadoktuna chathigani haiba yaroi. Kuki singna afaba makhalgi nongmai pairaga maitai lising ama ani hekta hatpa yagadabasu leite. Mapangal kallaba India gi manungda ikoi leiribani malemgi leibak mayam amana Manipur da thokliba irang asi kupna naribani amana amabu halaga akanbaduna lam phangadabasu leitaba aikoi masel khatnaraga aikoina mai pakle haiba ya leiraroidaba communal class asi loisinsi haiba taragadi MLA singna khud lanthoknaba ama changi. Waikem changi appeal adugumba ama amuk maitai legislature amadi kuki gi legislature singna phongna thoraklaga tawba changi.
ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯄꯥꯈꯣꯜ ꯆꯠꯂꯤꯕ ꯆꯤꯡꯒꯤ MLA ꯈꯔꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝꯗ ꯋꯥꯀꯔ ꯑꯃꯨꯛ ꯇꯧꯔꯛꯂꯒꯗꯤ ꯂꯩꯉꯥꯛꯁꯤꯅ ꯃꯈꯣꯏꯕꯨ NSAꯒꯤ ꯃꯈꯥꯗ ꯐꯥꯒꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯨꯃꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ CSOꯁꯤꯡꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯨꯀꯤꯒꯤ CSOꯁꯤꯡꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯄꯤꯜ ꯇꯧꯔꯛꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯥꯟꯅꯕ ꯑꯄꯤꯜ ꯑꯗꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯂꯥꯛꯅꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯎꯅꯕ ꯌꯥꯒꯅꯤ, ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯀꯣꯟꯅꯔꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯋꯥꯏꯈꯦꯝꯆꯥꯟꯒꯤ ꯀꯨꯀꯤ IDPꯁꯤꯡ ꯎꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯇꯧꯈꯤꯕ ꯑꯄꯤꯜ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤꯗꯅꯕ ꯃꯌꯥꯝꯅ ꯁꯧꯒꯠꯃꯤꯟꯅꯕ ꯆꯪꯏ꯫ ꯀꯨꯀꯤꯒꯤ ꯍꯩꯄꯥ ꯁꯥꯕ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯀꯥꯏ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤ ꯆꯨꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯍꯧꯖꯤꯛꯁꯨ ꯅꯥꯈꯩ ꯁꯦꯡꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯏ꯫